ngasi numida waram phongkhiba tungan ba manipuri sipung singdagi maruibi ipausing myamna thamjagi ahanbada kangla paudigi lokasaraga chief minister na upgrade tawraba ILP portal haudokre asaba adar piramba ani fare bangladeshi amasai nifu leramre chief minister state asigi yelhomi kananabagi khongthang ama oina India lengana inner line permit ILP sana hankraba matungda hana permit khara piramba system khara upgrade tawduna mapan gi mising ILP gi matang hena khangnanaba anauba ILP gi portal ama ngasi chief minister and Biren CM gi secretariat complex tawdokre ngasi chief minister na anauba ILP portal haudokpagi thoramna phongdokibada anauba portal asidadi district singi DCM di Labor Commissioner na permit issue tawbigi ayaba yohale kanaguma mapan gi miyaisin state asida sang mapamnabadi role play gi app ta sanglaga permit taw yaragani ILPSC category ahum temporary permit numit kuntra regular permit tha ahum lebigi ayaba piri state asida thabak suba lakpada labor singdari sai amagi permit piri matam sangna laibu oibana labor sing masak khangdonaba photo identification tawbigi app mathang tha ani gi manung haudolagani chief minister na makha tara duna khibada Manipur gi mi sing yam jadraba sing kanna valenga ana leptana honari hauki pise sigi November tarada fake ILP issue tawrama miyeni Prabir Pal sai marpug humdai West Bengal amasu Narsir Ali sai kunganipan Yeripok Impal East DC gi asaba ILP permit issue tawramba ani hangang police na fakhre makoy ngasi phawba asaba permit taraga mga issue tawkhre makoy na permit amamam lupa lising amamam yoli makoy na issue tawkhiba miyoy ahum su phare atopa miyoy taraga ni thoi phana ba thiri Manipur sai nipu faraglaba MD Sakibul apokpa laikhidraba Mahabul Bangla Desi National amasum November taraga treta kaksing police na phabangamkhre mangondigi Aadhar amaga voter card amaga phabangamkhre laifamgi certificate ka sanadaba Gram Panchayat Morisadabad District haina phangi masi kaksing police na thijilliba matung khangmangambani hainasu GM na phungdoki MD Sakibul English ngamaga samapan ga marfugo maridagina marfugo humdoidagi Assam dagi Nagaland Dimapur dagi Imphal gi hatada leiduna yotek thangte khombgi thabak torki sugunu da leiduna Hemam Sharmila kaubi ama luhongduna masa ahum leire maki mama mapa laikhidre mak foreigner eki makhara phaduna judicial custody da leiri amaramna chief minister na makha taraduna yelomi sing kanana belenga na honari niyam gi wangbada sanglakpa sing makha tana drive seta bahore Myanmar gi mi marfuga mari foreigner eki makhara phaduna Suchampur Sadabana mandopta leiri makoi sing haujuk Myanmar irang leiri pesigi phibam yenglaga thadokani so haiki Atopa Pawamanamu Additional Secretary Education is na thokiba order satna bayaroi tha sigi taraga mapanda Additional Secretary Education is na thokiba order amagi matung ina employee kunga manga taraga humdoi program officer and taraga nithoi assistant program officer Manipur Education Service ta job tawsin bikre employee taraga humdoina MEA grade 2 oina duga employees taraga humdoi MSE grade 3 oina masigi matang na ekhoina gyan ta daba mana Manipur Education Service haidibasi organized service amani service asigi recruitment rule si December tara English ngani ga taraga ni thuida Manipur gazette thoktuna laikhrabane hena Manipur Government Higher Secondary Regularized Lecturer Association gi president RK Roman Sanana thadorak pa sirol man haidi sirol sina makha taribadi RR asigi matungina MES grade 3 da thabak changbasi sada yangkai amana direct recruitment duga sada yangkai amana departmental examination tharag sangadabani departmental examination asi thaba yaba posting asisu hairiba recruitment rule asigi schedule 2 da pali posting adugi primary teachers week PG degree ends BEd graduates teachers with PG degree ends we at assistant headmaster of high school amasum headmaster of juniors high school ni MES grade 2 gi oina sada yangkai amana MES grade 3 digi promotion oina duga sada yangkai amana departmental examination tharaga sangadabani departmental examination asi thaba posting asi su haiba recruitment rules gi schedule 3 da phali posting adudi headmaster of high school amasum lecturer of higher secondary school ni Order sina absorb toriba program officer amadi assistant program officer di PR asida sungpal bupalre matogram na makhoibu MES post absorb toriba no haibisigi matang na samamna ba malairi
Higher secondary lecturer singgi oina promotion line asi leitabagum leiribani. Vice Principal the promotion karagasu senior lecturer amaga Vice President amaga sap manaba scale PVT. Aduna lecturer akhoi di MES ta sangba haibise akhoi option amoina thamjaduna departmental examination gi preparation tawduna leijaba oza mayam amasu yauribani. Tala asida RR gi wangbada employee khara MES oina absorb toxin biba haibise akhoi gi khudong saba manghan bani haina lawdaba ngamde. Maram aduna media ki kuthangda mari leinaba authority da order si handoknaba appeal tawbaga loinana nauna notice thokpiduna MES ki post ahang basingdu RR gi matungin niyam sumna mention biu hainasu AMGHSR LA gi president Ramesh Rajkumar thadurokpa seolamada sohaidi atopa pawmadana musahi ama pharabi inquiry report puthokta angakpa phawi desam Director of University and Higher Education Manipur gi makhada leiba college ama oiriba Naure Birharit College Khundrakpa masigi oza ama masagi eligibility criteria sudana oza oirambagi matangda oza adu gi mathakta Directorate na satakhiba inquiry gi report sahi ama pharba phawba miyamna phongdoktana namsinduna thambai bisi khwaidigi ludaba leibak masa tadaba thawong ne haina Desham gi General Secretary Mayengbam Sumorjana phongdokre ngasi desam gi office ta pangthokiba pawmising unabada mahakna makha taraduna haukiba english singa kunga mathagi December amada desamna matamdugi education minister da oza ningombam sitaljit ki mathakta disciplinary action lokhatpina baijaki makha tarakpada sahidugi December kungo humdoi oza sigi mathakta inquiry tawnabigi dama Directorate of University and Higher Education ki director khangan kibagi matungina suspend tawki masigi makha tarakpada sahi ngasi sahi ama Subsan oza suspend tokiba sahi ama phare adubu Directorate of University and Higher Education oza siki mathakta tawgani haikibi inquiry report ti hauju phaw leibak miyam khangna puthokpa leitri athupa matamna oza siki mathakta satharibi inquiry si leibak miyam khangna government amadi directorate na puthokta batarabadi tunglamsat ki yenglaga desamna makhal mekha kya gi khongjang sangsinna na sem sadunu leire haikena su pausna phungdorakli Atopa pawmana manaba poksi digi lokhasaraga longsai accident soktuna laikat naribasingda MLA Dr. Thoksam Radeshyam gi loinabina yengsinkre haidi thasigi kunga mathuide none district ki longsai part 3 to bong na thokiba laibak thibalami gi kudong thiba thawdo adura aso opan nangbadagi hauji Raj Medicity Rims amasum Advanced Hospital laikat nariba mahiroi singa masum oza singi haksangi phibam hairok assembly constituency ki MLA Dr. Thoksam Radeshyam gi loinabi Thoksam ongbi Vijay Lakshmi na hospital sing haktengna satuna yengsin kiba loinana laikat nari bukhudi makta la yengbada mateng oina ba angamba silgi mateng pangkhrai khongsat aduda Vijay Lakshmi na asopa mairoi sing amasum oza sing da amamam to oina haksangi phibam hangduna wari batai sakhi yamna aten mamatamda hana gumna masa fogalakpa oirasano hainasu sembiba mapuda thawniki Vijay Lakshmi na asokpa singi imung manungi miyoi singasu unaduna makogi awabada saruk yaminaki Raj Medicity gi oina asokpa taruk ICU da laikat nari eduga nipana medicine wata laikat nari Rims kidana ICU da ama ortho wata ohuma duga ohuma mana surgical wata laikat nari Advanced Hospital da ama laikat nari ba dugi phibam su Vijay Lakshmi ning sinki asokpa singi hauzik phibam thoina nungsa thini oidre haina hospital singi mekeri gi phongdoraki amaramda Hairok ACG MLA Dr. Thoksam Radeshyam gi miyam khada hangdokhiba Agnipat Pre-Recruitment Training Center Hairo amasum Ebeni Sports Academy Hairok nasu lungsai gi laibak thiba thawdo adu thamoisok nuai taba phongdokpaga loinana laikhidraba singi thawai merel na sembiba mapugi nakta ingna sikna leiruna ba minute ani to minute lepton awaba phongdokre matungna singba thawdo amu hana thoktaba oirasnu hainasu sirolamada hairi Makasa tarakpo oina paunin ko pauksi digi to papawmana COVID ki phibam amuk lusilakli bisigi section tharang oina ngasidagi aikoi punna marks minarasi lenga ki lokhat pham thokpa singna lenga na lokhat sarage Chief Minister Directorate of Information and Public Relation DIPR na puthokpa English ngani ga kun gahumdoi gi sahi gi calendar amadi diary ngasi Chief Minister N Biren na phongkhrai Chief Minister Secretariat pangthokpa thauramadu da DIPR ki Commissioner M Joy, DIPR ki Director H
Hais Balkrishna DIPR gi staff amadi official sing saryaki tharamadru wa ngangladuna Chief Minister N Biren hai anawba sahi lakpaga loinana lenga sina miyam gi damak paikhaliba tungan bi scheme samaromga mari leinana paikhatpa thabak thoram sing January 15 dagi hauduna mafam kyara satuna sanga duna miyamda madugi khudung saba sing mapung phana phangana ba thorang tawre masiga mari leinana haujik lenga sigi MLA minister singna kana honari Miam gi mateng sapona lenga si mapung phana hiram kyara thabak tawba ngamlibani covid ki matang na miam punna thengna duna lakhraba matung haus India gi oina anauba Biren khara lakpa ga loinana atopa country sing the covid ki phipum amuk lusilagli bisigi section thorang oina ngasidiki ekhoi punna marks uminarasi lenga ke lokhor pham thokpa thokpasing lenga na lakhot saraga ki nakala moromda BJP lenga klak tingai de leramba lenga na singi lambi thong ning thi na yengsin biram labadi ngasi manipura BJP lenga leramda basi yai haina manipur gi Chief Minister nongthom Biren na phongdokre wapam basi Department of Skills, Labor, Employments and Entrepreneurship Government of Manipur gi miyang makhada Manipur Building and Other Construction Workers Welfare Board na sinuna kunung mamangda leiba hapta kangje bungna pangthokpa welfare benefit yenthokpa gi thoramda phongdokre so haidi Makasa tharak poina pausal pausi digi to pawmna supermarket ki kaithil sing mayor amadi councillor sing na irang thokna basile Lampel supermarket hangdok liba anoba kaithil singa si phawba hangdok tana lairibasi Impal Municipal Corporation gi mayor amadi corporator kunga tarena makhoi gi khutcha bi miyoi sing hapna na banga si phawba da sangada na thamani Lampel supermarket sa ko thorang no pi lupna Manipur lengakta haukibe English singa ni kundagi na kungi mathudu lupa crore taruka lakh 100 lising yang kai manga ga songwaga marfuga taruk kaithokhtuna matamga sunaba kaithil saniga 100 nipa namadi women's bender lising amaga songa saba luising khrabani loinana kaithil imau loisilakpo ena kanglipaki maira newstigi atopa maruibi pauksing khraga myamna thamjege Chief Minister na English singani ga kungo humdogi wall calendar masum diary ngasi phongkhre duga popi tharamba khulgi ningthau ani Imphal puraklaga wangpang tauna bo honari ngai da senkhre sen ki ba sida senaba OC masum IO singi mathakta suspension order thoklaga leire Chief Minister kanglipaki maira newstigi maruiba paukhra Thabak ta khut thamduna ishwar palaga popi tharoi war on drug mai pakhalasi hainu wasakiba du kawraga hurana lada makhata na popi pambi pak sana tharamba khulgi ningthauksing amadi mari leinaba punamak sen biaroi wakhal taminaba masangi popi tharambaga mari leinana khul kharagi ningthau ani Imphal puraktuna wangpang tawna bo honari ngai de senkhre sen kiba sida senaba mari leinabo OC masum IO singi mathakta suspension order thoklaga leire haina Chief Minister N Biren phongdokre wapa masinga si Chief Minister gi Bangalore da pangthokpa English singani ga kungo humdo gi oina Manipur lenga ki Information and Public Relation Department na puthokpa wall calendar masum lairik phongbi pangthokiba thoramda pawmi sing hangbu wangi pakhum piraduna Chief Minister na phongdokhibane Chief Minister na makhata na hai Kangpokpi district ki manungsana Kangpokpi tamai lambi paringda leiba singsang singda paktaknana popi tharambagi asengba saktam drone camera footage ki matengna mayek sengna khangmangamle hawai tharak thaba malalaga paktaknana popi tharamba duga mari leinana khul khragi ningthawani Imphal purakna bakhanki madugi matung ina ningthau singa tu Imphal yaroglaga wangpang tawna bo honaringai da CN khre hera ki basi yamna lebak thipni madura CN aba mari leinaba OC masum IO singi mathakta suspension order thoklaga leire Housing makhatan ahenba force thajinduna lambi paring asida leiriba singsang singna paktaknana singmai singda popi tharamba sing masak khangdoktuna ningthau sing oigera madura senaba miyoi singi mathakta akan mathabak lokhonaba pautak pikre haina phongdokhi Chief Minister na makhatana hai kumja English singani ga taraga nipa nigi miyam gi asoba support ka loinana hawdokhiba war on drug asi mai pakhanana bohona bada lamdam asigi miyam na hena shagwalakhiba du apina poi adubu marakta Hurana lada thabak tawramba si yamna lebak thibani lamdam asigi naha kya drakta laisuduna khunai si mangkhigadra haiwigi mi painari ngai serakta masa kaki sel phangna bo hona bada khunai sibu hatokna bo khona ribasi topiyup haujikti wasak pakhaktana yaroi wasakhiba sing thabak to oina unthokpiro war on drug shawatli haina jinda phongna lauthulaga naruna drug karbar adumak satharabadi madudagi hena ikainingai leti
अमरोमदा इंग्लिश सिंगनिगा कुनगो हमदोइगी वॉल कैलेंडर अमसुम डायरी पुथोखिबा दुगी मतांगना पल्लदुना मथंगसै वॉल कैलेंडर अमसुम डायरी मतमसाना पुथोकपा ngambagidamag mari lenaba singbu thagali lamdam asida leminariba miya marakta nungsi sanaba hengat handuna apunbagi saktam henna sagatpa ngamba oirasnu saiki panbayai Kangpokpi district ki Imphal Tamai lambi gi singsang parengda singmai kok thoklaga hawai tharak thaba malalaga madugi marakta popi thaba thingnare popi thaduna scale khara tana bhona bada miyoi kya gi punsi manghaliba sida khulai pai bi singna tawbu oirabasu pai dabana tawbu oirabasu lenga sina tumina yengduna naithokloi miyoi singa dugi mathakta lal lak thokani haina minister na ngarang akan section warol thamkhibani hanisu pausina makhata na pali loishilakpoina topa pawmunamo Sidriba Pawbo Sara Helebi Street Bender Singi Kongjang Sagatuna Ngasishu Ima Taret Sara Henbegi Kongjangda Yaukshinkre Korambal Kaithil gi temporary market Kaithil Pambigi Aknaba Matamama IMC na Tokibadugi Mayokta Kongjang Kya Sangsilabasu Langak na Tabidabadegi Sara Tanpam Oiriba Kaithil Ngarangdegi Kaithil Pambi Imatar Una Sara Henbegi Kongjang Sangshinkraba Matung Ngasi Kaithil Pambi Imataret Namasu Kongjang Adubu Sakoladuna Yaukshinkre IMC na thokiba order handok triba phawba sarai henbagi khongjang sangsingani hari kaithel phambi taraga humdoina sangsiliba khongjang adu sagoladuna ngasi masing yamlabi kaithel phambi singnasu sarai henbagi khongjang sangsiliba mafam aduda laktuna khongjang sagotkiba loinana penabu kolauk singsu lauki khongjang aduga mari leinana roadside street vendors welfare association gi secretary TS Kiran Malan hai khurambal kaithel temporary market asida kaithel Phamnabagi matang lengang November taraga turuk to order ama thoktuna November taraga taretagi kaithel phamba hokhi sai kya street vendor oina wana leijaraglaba kaithel phambi singi awaba sibu lenga sina kokhalle haibagi nungaiba phongdok phawba loidringaida lengang na tha sigi taraga humdoi amuk ayuk pung taruk tagi tarani thoi phawbudang kaithel phamo haiba order ama tholaki Magna makatana hai ribu order adu yaning daba phongdok lingai sairakta lengakna haukiba December taraga mangada kaithel sida CRPC gi section 144 salaibi order ama amuk tholaki lengaki thawong sina nomagi lupa yangkhai degi sahamatanu imung puna bo honariba kaithel phambi singbo asuki matik ohale maram sidagi ngasidagi kaithel phambi taruna ahanbo ina sidriba phawba sarai henbagi khongjang asi sangsinmani Makatana so atopa miyoi kaya so khongjang asida yauksinanaba sem sare maram aduna lengangna kaithel phambi singi awabasi ubiraga mausagumna kaithel phambi yahanbiu haikenesu pausna makatana phongdorakli makasa tarak poina masumlushula poina social media ra thadoknarakpa yamna thajaningoi ba pawngtang mem na thamjagi awang singmai PS ki manungsanba awang laikin thabi Tombirok upak talaiba Honorable MLA Kumaksum Joy Kishan gi godown na thabak taudun laiba nupa manumit marini thiba khangdana lairakpa duknga si mafam adugi manaknakpa uku amagi manungda sina phangkre amasum mamai gi sarukta asokpagi mafam kya lairamba thingna khisu hairi aduga sekmai PS ki kangbuna lokhat kre haini su pausna makha tare du mem in detail mem phanga kana mem da share tawjara kani su channel sigi mai kai digi thamjare duga hausi ko inadi mem paus matang sa lusinjara ge amasu mem puna no update ngamina se